इसिंगदा चंपरा खोही एलोवेरा कैरोट बीटरूट थबी अमदी स्पिनाच जूस हापलगा अयुक्त थकपना उनसादगी मांखिबा इसिंग अदु अमुक हंजिलहनबदा मतेंग पांगदुना उनसा खरंग खरंग लाउबा फुरी थोकपा अमदी चहीगा चानदना अहल ओइरकपदगी ngaक थोकपा ngami haina akhang ahisingna phongdorakli akhang ahisingna phongdorakpagi matung ina ayukta lumbu lumbu saba isingda champra amadi khohi haptuna thakpana unsada infection thokhaliba fungal growth adu mudhat pangami masida yauba vitamin C na unsagi asiba shell amuk hanna songkhat hanbaga loinana anti inflammatory amadi antibacterial gi magun aduna unsada thau ka hena thokpa tukhong lau thokpa amadi furi uring thokpa hantha hali aloe vera mahida yauba vitamin amadi antioxidant na unsa fana thami vitamin B12 na immune system kankhat handuna infection thokpadagi ngak thoi vitamin B E C calcium amadi magnesium na unsa da elasticity hengat hanbaga loinana collagen puthokpagi chang hengat hali carrot amadi beetroot mahi thakpana masida yauba vitamin C na chahiga chanadana ahal oiba ngak thoi iron na unsa gi cell sing hingat handuna furi uring mahing thokpa hantha handuna thot nauba unsa oihali nakalamromda thabi amadi spinach mahi thakpana masida yauba fiber na haksangdagi toxin lawthoi vitamin C E antioxidant ascorbic acid amadi caffeine na mai pongkhatpa hantha hanbada mating pangi haina akhang ahisingna makhata na hairi